Akashvani Imphal Moirangthem Ibehaibi pau pajari ahanbada maruiba pau. Rajapal Ajay Kumar Balana hairi Purukayana Kundaba Namdam Asida Mairoisingna Akhang Kanba Amadi Amata Oibagi Wakalon Puraknaba Hotnagadabani. Raja Sarkarna Awang Bathaki Mahitamba Amadi Kutsa Haibada Ahenbam Yang Tamli Haina Mukhyamantri Yumnangthem Sana Phongdokre. Nongchap Asia da Oirakli Batangdu Leta da Bapibam Asigi Matangda Pradhan Mantrina Raja Masung Yenan Territory Singi Mukhyamantri Singa Wari Sanagani Amasung Petroleum Mantri Hardip Singh Puri na hairi Laibak asida haujikmaki oina lockdown tawbagi wafam leite. Manipuri University na sahi tarani thoiki matungda 15 suba convocation numit thoram ngasi university asigi auditorium na pangthokli. Thoramda da saruk yakhiba Rajapal Ajay Kumar Balana hai Manipur gumba tongan ba purukayana khundaba lamdam asida Mairoisingna Akhang Kanba Amadi Amata Oibagi Wakalon Puraknaba Lambi Oigadabani. Mairoisingna Manglumda Sangsinaba Hotnabada Lakadaba Singnaba Sing Taunali na Tengnagadabani. Mukhyamantri Yumnangthem Sana hai Raja Sarkarna Awang Bathaki Mahi Masing Tamba Amadi Khutsa Haibagi Lamda Ahenbam Yang Thamduna Chawkhat Maikeda Sangsinaba Hotnari Mahakna hai Hokiba Sahi Ani Asida University Asidagi Punna Mahiroi Changwa Umbudani Thoi Sarkar amasung Lanai sector singda thabak phangkhre. Ngasi convocation asida saruk yariba mahiroising na makoina phangliba degree adu khak natana tongan ba wakhal loksing tansindana isagi ithau masak khanggadabani thoromdu da wa ngangbada university asigi chancellor professor T Tirupati Rao hai covid-19 amasung raija asida thokliba irang marakta mahiroising na mahi masing da mai onsin bangamliba asi thagat ningai ni asigumba leibaki amadi raijagi tangdu leitadraba matamda mairoisingna mahi masingda kahendana mai pakpagi lambida sangsinba ngamlakpa asigumba tungda lakadaba singnaba kayasu mai pakna thengnaba ngamgani haibagi thajaba thamli mang hai raija sida thokliba tangdu leitadraba phibam asina mairoisingda para ama makoibu lamjing maira oiragani. Manipur University Vice Chancellor and Lokendra Miyambu Taran Opagi Warol Tambagaloinana Hokiba Sahi Sida University Asina Mai Pakpagi Lambida Sangsilakibagi Wari Kayasu Pogdonki Thoram Aduda University Asigi Makada Kangpopi Susampurama More the Ladiba College Official Sing Online Ki Kotangda Saru Yari Ngasi Pangthokliba Convocation Asina University Asigi Masak Thokpa Mai Masing Tambibagi Pandup Ama Oiragani. National Highway Kunthataret Imphal Jiribam Lambida Nomada Tangai Padana Sangwa Polamsing Puba Gari Marfudani Pan Ngasiayu Security Gi Akan Bangaksel Galena Imphal Tamna Zanglakre Aikogi Jiribam Paumin Hai Gari Sing Adugi Manung the LPG Puba Gari Tarataret Petroleum Puba Gari Kunthani Toy Diesel Gi Kuntra Manga Cement Puba Gari Manga Yauna Tongan Ba Polamsing Puba Gari Kayasu Yauri Nongchup Asia da Oirakliba Tangdu Leita da Phibam Asigi Matangda Pradhan Mantri Narendra Modi na Sabhabati Oiduna Raja Masung Yenan Territory Singi Mukhyamantri Singa Ngasi Nongthil Video Conferencing Gi Khothangda Wafam Kaya Khanagani Pawsina hai Mifam Asi Apunba Bharat Amagi Miyanga Loinana Kari Thorang Paikatpa Yabagi Haibutu Khanagani Adumainamag Mifam Asida Mikhal Pangthokadoriba Raja Singi Oina Model Code of Conduct Leibana Raja Sing Asigi Mukhyamantri Sing Saruk Yaroi Pradhan Mantri Narendra Modi na Mangjongna na Sangsad ki House Animakta Haujik Nongchup Asia gi Oiriba Phibangi Matangda Pukhaladuna Khanakhraba Matung Bharat ki Phirep Khangan ki Beleire Sri Modi na hai Sarkar asina miyamda apanba leitana petroleum amadi har singi polam sing miyamda leptana phangali Leibak asigi oina haukiba sahi 13 asida Leibak kunmathoi posilaklamba adu haujik Leibak Niphumathoi da hengakre masina mapandagi pusilakpa polamsing phangdabagi awaba leiraroi Kendragi Parliamentary Affairs Mantri Kiren Rijijuna hairi Nongchup Asia da lan thokpadagi malengi oina awabi phibam kaya mayoknarabasu Pradhan Mantri Narendra Modi gi lamjing makhada hai singna paikhatpa thabak thoramsingna Leibak asigi senmitlonda akaiba amata thoandri New Delhi da private channel amaga unnabada wafam asi phongdokladuna Sri Rijijuna hai Bharat ki jahajing Strait of Hormuz landuna ayet apan yauduna satok chasin tawri maram aduna Leibak asida energy crisis thokpagi wafam leite Tabiriba pawase Akashvani Imphal dagini Kendra ki petroleum amasung natural gas ki Mantri Hardip Singh Puri na hairi Leibak asida haujik ki oina
ꯂꯣꯛꯗꯥꯎꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕꯒꯤ ꯋꯥꯐꯝ ꯄꯨꯈꯠꯂꯛꯈꯤꯕ ꯂꯩꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯁꯤꯔꯤ ꯄꯨꯔꯤꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯈꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯂꯩꯔꯤꯕ ꯑꯁꯤ ꯀꯨꯞꯅ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯜꯂꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥꯟꯗꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯁꯨ ꯁꯔꯀꯥꯔꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯌꯦꯠꯄ ꯑꯄꯟ ꯂꯩꯇꯅ ꯅꯣꯡꯃꯗ ꯆꯪꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯑꯦꯁ ꯖꯣꯏꯁꯪꯀꯔꯅ ꯀꯅꯥꯗꯥꯒꯤ ꯃꯍꯥꯛꯀ ꯐꯝ ꯃꯥꯟꯅꯕ ꯑꯅꯤꯇꯥ ꯑꯅꯟꯒ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯈ꯭ꯔꯦ ꯐ꯭ꯔꯥꯟꯁꯇ G7 ꯃꯤꯐꯝ ꯌꯥꯎꯕ ꯂꯥꯛꯄꯗ ꯃꯟꯇ꯭ꯔꯤ ꯑꯅꯤꯅ ꯎꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯋꯥꯔꯣꯜ ꯑꯃꯗ ꯗꯣꯛꯇꯔ ꯖꯣꯏꯁꯪꯀꯔꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤ ꯍꯧꯖꯤꯛ ꯅꯣꯡꯆꯨꯞ ꯑꯦꯁꯤꯌꯥꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯗꯣꯛꯇꯔ ꯖꯣꯏꯁꯪꯀꯔꯅ ꯀꯣꯔꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯟꯇ꯭ꯔꯤ ꯆꯣ ꯋꯨꯟꯒ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯅꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤ ꯑꯁꯥꯝꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯗ ꯃꯤꯔꯦꯞ 892ꯅ ꯂꯝꯕꯥ ꯇꯧꯅꯔꯒꯅꯤ ꯉꯔꯥꯡ ꯃꯤꯔꯦꯞ ꯆꯦ ꯂꯧꯊꯣꯛꯄꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯄꯨꯟꯅ ꯃꯤꯔꯦꯞ 9 ꯃꯈꯣꯏꯒꯤ ꯃꯤꯔꯦꯞ ꯆꯦꯁꯤꯡ ꯂꯧꯊꯣꯛꯅꯈꯤ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯔꯦꯞ ꯆꯦ ꯂꯧꯊꯣꯛꯄꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯄꯨꯟꯅ ꯃꯤꯔꯦꯞ 838 ꯃꯤꯔꯦꯞ ꯑꯣꯏꯕ ꯌꯥꯅ ꯂꯩꯈꯤ ꯃꯔꯛ ꯑꯁꯤꯗ ꯏꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤꯅ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯄꯨꯟꯅ ꯂꯨꯄꯥ ꯀꯣꯇꯤ 63 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯐꯥꯒꯠꯄ ꯉꯝꯈꯤ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯁꯤꯡ ꯌꯥꯎꯅ ꯁꯕ ꯍꯤꯃꯥꯂꯌꯟꯒꯤ ꯃꯐꯝ ꯈꯔꯗ ꯉꯁꯤ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯨꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜ ꯃꯦꯘꯥꯂय ꯑꯃꯗꯤ ꯁꯤꯛꯀꯤꯝ ꯌꯥꯎꯔꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯍꯥꯏ ꯕꯤꯍꯥꯔ ꯖꯔꯈꯟ ꯎꯔꯤꯁꯥ ꯇꯦꯂꯪꯒꯥꯅꯥ ꯑꯃꯁꯨꯡ ꯎꯠꯇꯔꯈꯟꯗ ꯍꯌꯦꯡ ꯐꯥꯎꯕ ꯑꯈꯥꯛ ꯑꯔꯧ ꯌꯥꯎꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯏꯟꯚꯦꯁꯇꯤꯆꯔ ꯁꯦꯔꯦꯃꯣꯅꯤ 2023 ꯍꯌꯦꯡ ꯎꯙꯝꯄꯨꯔꯗ ꯂꯩꯕ ꯅꯣꯔꯗꯔꯟ ꯀꯃꯥꯟ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯀꯥꯁꯕꯥꯅꯤ ꯖꯃꯨꯒꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯌꯨꯅꯤꯠꯁꯤꯡꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯁꯤꯡꯊꯥꯔꯗꯨꯅ ꯄꯨꯟꯅ ꯑꯦꯋꯥꯔꯗ 62 ꯂꯥꯟꯊꯣꯛꯀꯅꯤ ꯑꯦꯋꯥꯔꯗ ꯑꯁꯤꯗ ꯑꯥꯔꯃꯤ ꯖꯋꯥꯟ 51 ꯑꯃꯁꯨꯡ ꯌꯨꯅꯤꯠ 94ꯗ ꯁꯥꯏꯇꯦꯁꯟꯁꯤꯡ ꯈꯨꯠꯁꯤꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕꯗ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯟ ꯀꯤ ꯕꯥꯠꯀꯤ 192 ꯁꯨꯕ ꯏꯄꯤꯁꯣꯗ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 18ꯗ ꯀꯥꯁꯕꯥꯅꯤꯒꯤ ꯊꯣꯡꯗ ꯁꯟꯗꯣꯛꯀꯅꯤ ꯊꯧꯔꯝ ꯑꯁꯤ AIR ꯅ꯭ꯌꯨꯁ DD ꯅ꯭ꯌꯨꯁ PMO ꯑꯃꯁꯨꯡ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯡꯗꯁꯨ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯗꯨꯅ ꯁꯟꯗꯣꯛꯀꯅꯤ ꯊꯧꯔꯝ ꯑꯁꯤ LRS ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯁꯟꯗꯣꯛꯀꯅꯤ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯍꯟꯊꯣꯛ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯁꯟꯗꯣꯛꯀꯅꯤ ꯃꯁꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯟꯗꯣꯛꯀꯅꯤ ꯗꯥꯏꯔꯦꯛ ꯂꯣꯜꯁꯤꯡꯗꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯟꯗꯣꯛꯀꯅꯤ ꯅꯣꯡꯆꯨꯞ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯇꯨꯅ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯧꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯃꯗꯨꯗ ꯏꯔꯥꯟꯒꯤ ꯅꯦꯚꯤ ꯆꯤꯐ ꯑꯂꯤ ꯔꯦꯖꯥ ꯇꯥꯡꯁꯤꯔꯤ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯔꯤ ꯏꯖꯔꯦꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏ ꯏꯁꯥꯍꯥꯟꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯏꯔꯥꯅꯤꯌꯥꯟ ꯁꯤꯇꯤꯗ ꯂꯥꯟꯗꯥꯕꯗ ꯑꯂꯤ ꯔꯦꯖꯥ ꯇꯥꯡꯁꯤꯔꯤ ꯁꯤꯈ꯭ꯔꯦ ꯃꯍꯥꯛ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯖꯍꯥꯖꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯂꯤꯕ ꯏꯔꯥꯟ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯅꯦꯚꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯑꯔꯣꯏꯕꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯔꯥꯖ꯭ꯌꯄꯥꯜ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯂꯥꯅ ꯍꯥꯏꯔꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯈꯥꯡ ꯀꯟꯕ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯔꯥꯖ꯭य ꯁꯔꯀꯥꯔꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕ ꯑꯃꯗꯤ ꯈꯨꯠꯁꯥ ꯍꯩꯕꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯦ ꯍꯥꯏꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯣꯡꯆꯨꯞ ꯑꯦꯁꯤꯌꯥꯗ ꯑꯣꯏꯔꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒ ꯔꯥꯖ꯭य ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯃꯟꯇ꯭ꯔꯤ ꯍꯔꯗꯤꯞ ꯁꯤꯡ ꯄꯨꯔꯤꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯣꯛꯗꯥꯎꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯄꯥꯎ ꯂꯩꯖꯔꯦ